Climate activist ama oiribi chahi nouribi Licypriya Kangujam na UAE ki Dubai da pangthokpa United Nations ki Climate Change Conference 2023 ki meepham da fossil fuel Toklo planet amadi Eikhoigi Tungi Punsi Kallasi haiba placard paiduna protest tawbuga loinana climate mang takhan-bagidamak inatkhunba leibak shing sel puthoktuna climate kanaba hotnagadabani haiba wapham phongdokkhre. Ngarang Dubai da pangthokpa COP28 ki meepham aduda Licypriya Kangujam na fossil fuel Toklo planet amadi Eikhoigi Tungi Punsi Kallasi haiba placard paiduna protest tawba aduda Dubai police na mahakpo stage tagi mapalda puthokhe. Licypriya na mahaki ex-post na thagatpa wapham amada UNFCCC ki luchingba singda address tawraduna hai mahak na UN COP28 ta fossil fuel gi matang da protest tawba aduda thingliba karigino karigumba nakhoina fossil fuel ge mayokta leirabadi mahakpu sawatpham thoe khudakta makhoina mahaki kholaw adugi matangda wapham phongdokkhre thoe meepham aduda makhoina utkiba thawong adu angang amagi right khongawnabani madu UN gi wakhalon gi wangmadani UN da karigumba khara phongdoknabagi mawongda right lay malem gi luchingba singna lan gi damak lupa million kaya chading tawbagi mahutta malem da chara henduna leiriba sing mahai tamba phangdana leiriba sing amade mahausa gi saktam kannabagi damak lan thengnariba mi singi damak senfam kaithokpirabade malem masi khwaidagi fazaba mafam ama oigani COP28 asi hojikti fossil fuel summit ama oire asigumba fibam asida malem asi kannabagi damak aikoina tungi damak khalaga thaw gas amasung koila lauthoknabo honabada compromise tawidabani mahusagi khalmang takhaliba inatkhunba leibak singna malem asi kannabagi damak sel kaithokpam thoi haina so mahakna phongdokkhre. May you find strength and spirit of unity for the journey. May you carry the vision for the future, for all our futures. Let's unite, let's act, and let's deliver.